World News khara miyamda update pizari. Tabada akiba tuzungba amadi angakpa phawba paw ama oina haukiba chayolda supnagi South Korea gi serial yenglubagi damak North Korea gi chahi taraga mapan gi makhada leiba mahiri kuntra laibak asigi Supreme Leader Kim Jong Un gi yathang matung inna nomaina kaptuna hatkhre. South Korea gi local TV channel Sosun gi report matung inna North Korea gi sahi nauriba mahiri singna yenglam kiba South Korea gi serial adu hau kiba numit karani gi mamangda South Korea gi Seoul dagi North Korea da thara kiba balloon sing da yauramba pen drive amadagi yenglam bani. Banba yabadi laibag asida Japan Korea amadi America gi drama amadi serial sing ben tawduna thamli bani. Laibag asida sumnatagi Russia gi cinema natragana North Korea government na ayaba piba film sing yengba yai. North Korea da lisingani kunda chanakiba reactionary ideology and culture rejection eki matung inna South Korea gi film sing yolamba miyai sing sibagi chairak piba amadi yenglamba singbuna chahi taramanga jailda leinanaba provisional leirakibani. Egasigi matung inna lyric isai amadi photo phawba yengba yade. Sahi kunganithoi suraba miyai amagi manaktagi South Korea gi isai humdra rom leirambadagi sibagi chairak pikiba leikhre. Fast Post ki report matung ina mahiri kuntra hatpagi paw asigi matangda North Korea gi maiki dagidi chapchaba wafam amata fongdorakpa leitri adumakpu paw asi chumgani haiduna maiki kya dagi fongdok nari. Tabada tuzungba thawong ama oina Britain da laiba crocodile gi expert amana hui dana tabalam chatlaba matungda hui adubu amuk hatukpagi case da mara leire haina chapchaba khudam sangdam phangbadagi Australia gi jail amada chahi chaniga nifuga mapal leinanaba chairak pikhre. Adam Britain kauba miyoi aduna hui nifuromda nattabalam chatlaba matungda hatok piki. Report asigi matung inadi mahakna haujuk fawbagi manungda hui humpurom hatkhre. Case asigi matangda Britain gi court ta while chatharingi manungda court adugi kadagi Supreme Court ki Justice aduna huibu nungshiba amadi sasan singbu ngaksenba thomi singbu thokinaba khangalaba matungda makha taba while adu chathaki. Court na kadagi chatkinaba hairiba adu hartsonba miyesing karigumba yauram labadi court manung aduda wanthabani singba thong sing tholaktanabagi haikibani. Jailda thajin kraba matungda miyoi adu pungkuntrarom chupna psychiatric lying su chathaki hairi. America gi puari da lengdana lehoragadaba thodok ama oina laibak asigi hanagi president amadi handak pangthokadoriba presidency mikhal da soidana mai pakani haina panariba Donald Trump ki election campaign da foot chama kuntrarom lapa mafamdagi nomaina kaptuna hatnaba honarakiba thong asigi matangda tongan ba wafam kya marum phongdok narakli. Etegasi miyoi kharana mikhal mai paknaba hotnabagi thaurang thoksil amani haina maral sirakli. Haujik laibak asigi President Joe Biden na mahakpu hatnanaba mi nektuna hotnabani haina phongdok narakpasu leiri. Adubu hatnanaba attack tawrakhiba matamda nongoi maruna palaba matungda Donald Trump na makhut singduna thauna leina akiba leitana fight haina laukhiba thong adu uraga mahakpu matik mathauna leiba lusingba amani haiduna maiki kiyadagi thagat narakli. Experts singi matung ina attack asi Trump na mikhal mai paknanaba masana sinjaba thong amani haina maral sirakliba asigi matangda matik chaba khudam sangdam kaya piraduna mahakna sinba thong natte haina phongdokkhre. Loinana US President oiriba Joe Biden nasu hatnanaba hotnaba natte hairi adubu thijilaba matungda chapchaba khangani. Donald Trump da attack tawrakraba matungda pung anigi matungda mahaki khut singduna fight haina lauba photo yawba t-shirt market ta lakhre. T-shirt asi miyamna yamna pamna lupa chamri ga yankhai da leinari. T-shirt asi e-commerce company tabawna yonba horakhibani. T-shirt asi China khakta natana America gi miyoi kyana masing yamna demand tawba horakre. Donald Trump da foot chama kuntra lapa mafamdagi nongmai round nipala kaptuna hatnanaba honarakhiba matik mayai lereba AR-15 rifle asi minute amada round chanipan hena kapangamba America da yamna maming leiba nongmai makhal amani loinana thodok adugi mayek senglaba puari ohoragadaba photo kapa
Associated Press ki photographer head Yuan Wusibugi akiba leitana attack manungda photo lobagi thauna adubu thagatpa maiki kiyadagi phongdorakli Secret Agency na Donald Trump bu hananabo honaramba Thomas Matthew gi yumda chatuna yenglubu matamda bomb sabada sizinaba macha kaya ama fagat pangam khre haidunasu American police na phongdorakli